Hello mayam bomu khana YouTube channel asida taram noksari ngasi gi video si mayam loi phobo meeting taminase different companies singi makhoi gi logo da masagi oba interesting oiba meaning kaya marom lai aduna ngasi gi video si da mayam makhoi gi different meaning or different fact mayam adu ngasi video si yangminase do di video si howrase number 1 SBI India gi number 1 bank singi manung da amani masigi logo si da yauriba blue color sina bank asigi huge size bu depict tawi amasung white part asina commandment bu depiction tawi masigi logo sigi matena company asina takning li besi masigi bank asi phana chawra basu commandment yauduna mapung phade haina haining li bani amasung logo asigi ani suba depiction asina company asigi logo si chapi ke hole ki mong da wi masina tamasina takning li badi ke company asida thamba paisa sing asi chapi na tharaga thamba gumna safety oi haina haining li bani number 2 Airtel company ki logo asi taseng badi A ni small letter ki A duni company gi wakhal da red color asina passion amadi energy bu tai amasung masigi A se normal gi A dunate masi open style da lai masigi open style asina takning li basi world of unlimited possibilities bu tai company asigi wakhal matungina masigi samjina daba A asina no boundary bu depict tawi samna haibada makhoina takning li ba asi company asida unlimited mi changani hari bani haibadi company asigi keno makoi customer asi unlimited oigani hari bani number 3 Pepsi haibaga mayam gi makukta laamgani madudi Pepsi haibaga cold drink laamgani Pepsi gi logo se kayamarum use toramiko adubo hoji oriba logo se hanabagi damakta Pepsi company asina $1 million changhan ki masi American company ama oibana masi gi logo da yauriba red white amadi blue color asina American flag pu depict tawi amadi masi gi ani suba depiction asina logo asina smile bu su depict tawi Toyota haibasi car saba company ni nakhoina Toyota company gi car kaya masu soidana uram lagani masigi logo sida nang munne yengsilabadi TOYOTA hariba word taruk mak uba phangani wait hojik nakhoi udri natra yengu ai puthorake TOYOTA loina yaure yung number 5 Nike gi tick mark dumai toba logo sina takli basi quickness amasung athleticism bu tai masigi logo si sabada supne tagi lising ani ga makhai lupa lising ani makhai khak changki lising amaga chamapang humbutra mathoida Caroline Davidson na logo si design tawkhibani adubu 1983 da company asine hit oiraklabagi tungda company asina Davidson da Nike gi logo gi shape yauba ring ama gift tawki aduga loina Nike gi 500 shares su free da piki number 6 Audi is a famous luxury car company amani masigi logo asina hangna real life ta uramdrabar su film natraga mobile TV da adum thengnaram lagani Audi company gi ring mari asi tongan ba company mari bu depict tawi Horse Audi DKW Wondery Highway company ahum mari asibu depict tawi masigi company mari mak Lising amaga chamapang kunthani thoyabdi 1932 da punsin khibani amadi makhoi gi head ase Audi na oikhi madugi matungdagi makhoi gi matamdu dagi masigi ring type ki logo ase adum oiduna lakhi What they call me, I promise that you never be lonely.